ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀ꯭ꯋꯥꯏꯊꯦꯜꯒꯤ ꯖꯒꯥꯅꯤꯀꯣ ꯀ꯭ꯋꯥꯏꯊꯦꯜ ꯕꯖꯥꯔꯗ ꯈꯤꯇꯪ ꯍꯥꯏꯊꯔꯛꯄꯗꯣ ꯅꯥꯀꯟꯗꯅ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯏꯊꯦꯜꯒꯤ ꯁꯥꯏꯠꯇꯨꯅꯤꯀꯣ ꯀ꯭ꯋꯥꯏꯊꯦꯜ ꯕꯖꯥꯔ ꯃꯌꯥꯒꯤꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯑꯁꯤꯗ ꯗꯤꯚꯥꯏꯗꯦꯠ ꯔꯣꯗ ꯁꯤꯗꯩꯗ ꯂꯩ ꯃꯌꯥꯝ ꯂꯩꯁꯨ ꯃꯌꯥꯝ ꯊꯥꯔꯤꯀꯣ ꯑꯩꯈꯣꯏ ꯐꯖꯅꯕ ꯑꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯁꯤꯡ ꯁꯤ ꯖꯒꯥ ꯇꯨꯡꯈꯠꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯇꯨꯡꯗꯕ ꯁꯤꯕꯁꯦ ꯌꯥꯝ ꯀꯟꯅ ꯇꯣꯏꯅ ꯊꯣꯛꯒꯠꯂꯦꯀꯣ ꯍꯟꯗꯛꯇꯤ ꯁꯤ ꯄꯔꯦꯡꯁꯦ ꯌꯥꯝꯅ ꯁꯤꯕ ꯇꯧꯔꯛꯑꯦ ꯑꯗꯣ ꯏꯁꯤꯡ ꯇꯨꯡꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯤꯡ ꯆꯥꯏꯕꯗ ꯂꯩꯕꯥꯛꯁꯤ ꯇꯨꯡꯈꯠꯄꯗꯒꯤ ꯑꯩꯈꯣꯏ ꯇꯨꯝꯕ ꯉꯝꯃꯛꯇꯕꯗꯒꯤ ꯏꯁꯤꯡ ꯆꯥꯏꯕꯗ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯏꯁꯤꯡ ꯆꯥꯏꯔꯒꯁꯨ ꯏꯁꯤꯡ ꯇꯨꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯂꯩꯕꯥꯛ ꯀꯣꯠꯊꯔꯒ ꯁꯦꯝꯃꯤꯀꯣ ꯌꯥꯝ ꯋꯥꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯁꯤ ꯀ꯭ꯋꯥꯏꯊꯦꯜꯒꯤ ꯁꯥꯏꯠ ꯁꯤꯁꯤꯅꯦ ꯑꯗ ꯃꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯕꯁꯦ ꯑꯩꯁꯨ ꯃꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯉꯝꯕ ꯈꯔ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄꯅꯦ ꯌꯥꯝꯁꯤ ꯀ꯭ꯋꯥꯏꯊꯦꯜ ꯁꯥꯏꯠꯇꯨꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯁꯤꯒꯤ ꯗꯤꯚꯥꯏꯗꯦꯠ ꯁꯤ ꯁꯣꯔꯣꯛꯀꯤ ꯅꯥꯀꯜ ꯑꯅꯤꯁꯤꯒꯤ ꯈꯥꯔꯤꯁꯤꯗ ꯂꯩ ꯃꯌꯥꯝ ꯊꯥꯏꯁꯦ ꯒꯣꯔꯃꯦꯟꯅꯀꯣ ꯁꯤꯒꯤ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯁꯥꯒꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯁꯤꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯆꯥꯏꯗꯅ ꯍꯣꯠꯅꯕꯅꯦꯕꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯃꯌꯥꯏꯗ ꯍꯥꯞꯄꯤꯕ ꯀꯩꯅꯣꯁꯦ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯇꯣꯡꯈꯠꯂꯛꯄꯗꯒꯤ ꯏꯁꯤꯡ ꯀꯥꯞꯄꯁꯨ ꯀꯥꯟꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯤꯡ ꯇꯨꯡꯗ꯭ꯔꯕꯅꯤꯅ ꯄꯥꯝꯕꯤꯅ ꯆꯨꯞꯁꯟꯗ꯭ꯔꯕꯅꯤꯅ ꯄꯥꯝꯕꯤꯁꯤꯡꯁꯦ ꯂꯣꯏ ꯀꯪꯁꯤꯜꯂꯛꯄ ꯁꯤꯖꯤꯜꯂꯛꯄ ꯄꯔꯦꯡ ꯁꯥꯅ ꯌꯥꯎꯏꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯈꯛꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯎꯏ ꯁꯤ ꯒꯣꯔꯃꯦꯟꯅ ꯁꯤꯒꯤ ꯇꯣꯡꯈꯠꯂꯤꯁꯤ ꯁꯦꯝꯕꯤꯔꯒꯗꯤꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯒꯣꯔꯃꯦꯟꯅꯁꯨ ꯁꯦꯝꯕꯤꯔꯛꯑꯦ ꯏꯁꯤꯡ ꯇꯨꯡꯗꯅꯕ ꯂꯩ ꯏꯁꯤꯡ ꯁꯥꯠꯄ ꯈꯣꯠꯄꯁꯤꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤ ꯁꯤꯒꯤ ꯗꯤꯚꯥꯏꯗꯦꯠ ꯔꯨꯠꯁꯤ ꯃꯌꯥꯏꯁꯤꯗ ꯂꯩ ꯆꯥꯔ ꯒꯣꯔꯃꯦꯟꯅ ꯊꯥꯕꯤꯗꯅ ꯇꯧꯕꯁꯦ ꯍꯥꯏꯐꯦꯠ ꯊꯤꯅ ꯐꯖꯩꯀꯣ ꯂꯝꯕꯤ ꯆꯠꯄꯗ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯇꯥꯏ ꯐꯖꯩ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯁꯣꯛꯇ ꯂꯥꯛꯄꯗꯀꯣ ꯂꯩꯒꯁꯦ ꯁꯥꯠꯂ ꯇꯧꯕꯁꯦ ꯒꯣꯔꯃꯦꯟꯅ ꯁꯦꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯀꯩꯅꯣꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯒꯤ ꯄꯤꯕꯗ ꯅꯠꯇꯅ ꯂꯩꯁꯨ ꯁꯥꯠꯂꯒ ꯇꯧꯕꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯁꯤꯇꯤꯅꯦ ꯍꯥꯏꯕꯗ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯇꯥꯏ ꯐꯖꯩ ꯂꯩ ꯀꯩꯅꯣ ꯁꯥꯠ ꯇꯧꯕꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯏꯁꯤꯡ ꯆꯥꯏꯔꯁꯨ ꯇꯨꯡꯗꯕꯅꯤꯅ ꯌꯥꯝ ꯀꯪꯁꯤꯜꯂ ꯁꯤꯖꯜꯂꯛꯄ ꯄꯔꯦꯡ ꯁꯥꯡꯅ ꯌꯥꯎꯏꯀꯣ ꯑꯗꯣ ꯁꯤꯗ ꯑꯇꯣꯡꯕꯁꯤꯡꯁꯦ ꯈꯔ ꯇꯦꯝꯊꯔꯀꯥꯟꯗ ꯏꯁꯤꯡ ꯆꯥꯏꯔꯁꯨ ꯏꯁꯤꯡꯅ ꯇꯨꯡꯉꯗꯤ ꯁꯤ ꯍꯤꯡꯗꯣꯏꯅꯤꯅꯀꯣ ꯁꯤꯒꯤ ꯁꯦꯝꯕꯤꯔꯛꯏꯁꯦ ꯌꯥꯝ ꯐꯩ ꯒꯣꯔꯃꯦꯟꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯕꯛ ꯁꯨꯔꯤ ꯍꯥꯏꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯈꯔꯁꯦ ꯁꯤꯗ ꯑꯩꯒꯤ ꯑꯉꯝꯕ ꯌꯥꯝꯗ꯭ꯔꯁꯨꯀꯣ ꯌꯥꯝꯗ꯭ꯔꯁꯨ ꯃꯣꯏ ꯆꯥꯅꯕ ꯈꯤꯇꯪ ꯄꯣꯊꯥꯕꯗ ꯑꯩ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯤꯀꯣ ꯑꯗꯩ ꯌꯥꯝ ꯋꯥꯅ ꯂꯩꯕꯥꯛ ꯀꯣꯠꯂ ꯍꯣꯠꯅꯔꯤꯁꯦꯀꯣ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯀꯥꯟꯗ ꯋꯥꯔꯤ ꯁꯥꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯝꯕ ꯍꯥꯏꯗꯤ ꯁꯨꯝ ꯃꯣꯏꯅ ꯋꯥꯕꯁꯦꯀꯣ ꯑꯩꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯈꯤꯇꯪ ꯑꯉꯝꯕ ꯈꯤꯇꯪ ꯄꯤꯒꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯀꯥꯏ ꯅꯪ ꯁꯥꯎꯗꯣꯏꯖꯥ ꯈꯪꯗꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯍꯪꯒꯦꯀꯣ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯨꯝ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯃꯆꯥ ꯃꯆꯥ ꯇꯧꯋꯦꯕꯀꯣ ꯑꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯕꯛ ꯁꯨꯕꯁꯦ ꯑꯩꯁꯨ ꯑꯉꯝꯕ ꯈꯤꯇꯪ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯆꯥꯅꯕ ꯑꯗꯣ ꯁꯨꯝ ꯚꯤꯗꯤꯑꯣ ꯂꯧꯕꯁꯨ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ꯭ꯔꯕ ꯁꯨꯝ ꯑꯩ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯌꯨꯇꯨꯕꯇ ꯆꯦꯅꯦꯜ ꯍꯥꯡꯖꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯃꯆꯥ ꯃꯆꯥ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯁꯤꯒꯤ ꯄꯣꯠꯊꯣꯛꯑꯒ ꯏꯁꯤꯡ ꯇꯨꯡꯅꯕ ꯁꯦꯝꯕꯤꯕꯁꯦ ꯂꯩ ꯁꯤꯗꯅꯕ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯒꯣꯔꯃꯦꯟꯅꯁꯨ ꯁꯦꯝꯕꯤꯔꯛꯏꯁꯦ ꯑꯗꯣ ꯌꯥꯝ ꯊꯤ ꯊꯥꯒꯠꯂꯤ ꯍꯥꯏꯗꯤ ꯂꯩꯒ ꯄꯔꯦꯡꯒ ꯁꯥꯕꯁꯦ ꯌꯥꯝ ꯊꯤ ꯐꯖꯩꯑꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯉꯝꯕꯗ ꯅꯠꯇꯅ ꯑꯗꯣ ꯌꯥꯝꯗꯤ ꯁꯦ ꯍꯣꯔꯦꯟ ꯃꯌꯥꯝ ꯄꯣꯊꯥꯔꯀꯥꯟꯗ ꯁꯤꯅ ꯀꯩꯗ ꯆꯥꯕꯤꯌꯨꯁꯦ ꯑꯩ ꯀꯀꯥꯗ ꯁꯤꯟꯅꯖꯒꯦ ꯌꯥꯔꯗꯤ ꯑꯁ ꯌꯥꯔꯦ ꯌꯥꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯏꯀꯥꯏꯔꯤꯅꯦ ꯁꯤꯁꯦ ꯃꯌꯥꯝ ꯄꯣꯊꯥꯔꯀꯥꯟꯗ ꯀꯩꯅꯣꯝ ꯆꯥꯕꯤꯌꯨꯀꯣ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯔꯝꯅꯣ ꯑꯩ ꯁꯤ ꯃꯦꯀꯣꯂꯥ ꯂꯥꯏꯌꯦꯡꯖꯝꯗꯩꯅꯤ ꯑꯩ ꯁꯣꯂꯦꯁ ꯄꯦꯕꯝ ꯑꯅ ꯍꯥꯡꯖꯕꯅꯤ ꯁꯤ ꯍꯟꯅꯤꯡꯗꯦꯕ ꯂꯩ ꯁꯤꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯔꯛꯇꯀꯣ
ꯑꯗꯨ ꯐꯖꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯆꯥꯎꯔꯀꯥꯟꯗ ꯏꯁꯥꯒ ꯁꯤꯕꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏꯑꯕ ꯑꯗ ꯏꯁꯤꯡ ꯇꯨꯡꯅꯕ ꯁꯦꯝꯕꯤꯕꯁꯦ ꯒꯣꯔꯃꯦꯟꯅꯁꯦ ꯌꯥꯝ ꯐꯅ ꯍꯥꯏ ꯂꯩ ꯁ꯭ꯋꯥꯏ ꯁꯥꯠꯇ ꯇꯧꯕꯗꯤ ꯌꯥꯝ ꯊꯤ ꯐꯖꯩꯀꯣ ꯃꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯗꯣ ꯒꯣꯔꯃꯦꯟ ꯑꯁꯤ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯈꯔ ꯀꯣꯊꯣꯛꯑꯒꯗꯤ ꯏꯁꯤꯡ ꯇꯨꯡꯉꯤꯗꯅꯀꯣ ꯑꯗꯨ ꯂꯩ ꯄꯥꯝꯕꯤꯁꯤꯡꯁꯦ ꯌꯥꯝ ꯁꯤꯔꯣꯏꯗꯣꯏꯅꯦꯕ ꯏꯁꯤꯡ ꯆꯥꯏꯔꯁꯨ ꯑꯩꯈꯣꯏ ꯇꯣꯛꯈꯠꯂꯝ ꯏꯁꯤꯡ ꯆꯦꯟꯊꯈꯤꯕꯗ ꯀꯩꯝ ꯀꯥꯟꯅ ꯐꯪꯗꯕꯗꯣ ꯂꯩ ꯄꯥꯝꯕꯤꯗꯨ ꯁꯤꯒꯠꯂꯛꯄꯗꯣ ꯑꯩꯈꯣꯏ ꯁꯤꯟꯕꯤꯒ ꯒꯣꯔꯃꯦꯟꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯨꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ